Mỗi nó bị sao mà bác mỗi mà đấy xem là mỗi bạn vậy hai ba kèm tốt là mỗi bạn xem rồi mỗi nó bị mỗi nó bị sao mà bác mỗi mà đấy xem là mỗi bạn vậy hai ba kèm tốt là mỗi bạn xem rồi Maya ngasidi rose di orami rose ab ta phangdri nasana sana khongna rose sin biro me ngai zara ma ge ngasidi ko pura red ni ko me am ne red suit am tang se piro yenge na ba do ngasidi pura red ni me ado ai rose ngai ni ko thagot chari Maya ngasidi rose di orami rose ab ta phangdri nasana sana khongna rose sin biro me ngai zara ma ge ngasidi ko pura red ni ko me am ne red suit am tang se piro yenge na ba do ngasidi pura red ni me ado ai rose ngai ni ko thagot chari Akoijam Bimol angom chagi yumda masak khangdaba miyoi kharana ojana parliament thanggiba wafamdugi maramda mayamda Lanna uhanaba paukthokpibado tawbiganu sai taragumbai khuneki kangu khara manba noi kharana Lanna Sandokpado tawbiganu ngasi kasamthong apunba manapabi lumna ko aikoi kai wakhanang media gi thongda haijaningi madudi ngarang tang manga ko nungthingi pung 4 amuk taba matamsida oja Akoijam Bimol angom chagi yumda masak khangdaba miyoi kharana ojana parliament thanggiba wafamdugi maramda mayamda Lanna uhanaba paukthokpibado tawbiganu si politician gi awai khumsu nasade akoi chumna chum akoigi laikai gi oiba akoigi maira gi anguna sigi wafam ase yaningde hainase akoi uchabani tegumusu oja Akoijam Bimol ngangi wafamdudi soina kaidabra haina mayamsu hena khambirabani ko adugu sai taragumbai khuneki kangu khara manba noi kharana Lanna Sandokpado tawbiganu mafam amasung matangi matumina ko mayangi aningba pamba loina unaraga wari sanaba dum loi yaba ngatani aina ba yaba ngatani adu kasim nataba wafam khargi namakta su yumda thomjinba oja masasu yumda leiba nati ado masaigi khanghaudana torko irangdina ko sai mingo akoi mayamdasu kainomadi thondra thang adu tawbiganu mayamna matamsida matangsida matungda asigumba maram chadaba amasung impham yaudaba thongsing asi tawbiganu haina maira akoina media gi kuthangda appeal tawjari